everyone. Ngasi akhoi yumda panba sebot ka thabi gu charake akhoi di lam leitabanina building mathak da thajari sini sese mathak siga siga leire sebot se jam chaudi chaudri machani ado yasu khar leire yesu nauna hoga lei akhoi lam marang kai de akhoi di hingon thabam leitana building mathak da thabani ngarang nong churubagi mathak se ising khra tunge natadi kangna lei se cha thopa khotopa kha nuai tare se akhoi jum se khara sorong opani se lei pa mini akhoi ini sina akhoi lam makha da lei khra macha ma adu thajabani rakha bini yamudi chaudri thabada ngairi chawara kona hekani am khakdu pana hekna lai da kat khare ahum cha khare sei pambi sina mulberry ai baduni mapana pan bani asi se khoi do chama gi jumda leiba ina se chara puraga thajabani sei sayang sangang ga hawi chaba sina lebu pambi lebu budi palaktri sina hari ka kok pambi bel pata haina bani sina naingham mana khamen khoi khamen se chaw hendre do bacham ko pal lei re do ni oh siga morok khra horame palame hore ai morok ka palame siga pudina su leire sidi pandri sijendem khar leire sisu lebu deidi sigana akhogi chu akhoi sidi sar jaudabani jumna thajabanina thabi sokhak sorami hi am khaksu pan khare do hekna lai khra katna cha khare thabi sima bisalani hektoge hega horen salad kaino tawra charage sina nahan gi leito sigana akhogi haina pambi lam leitaba marang kaida akhoi di building mathak da sumaina cartoon na top macha da tawraga thajai se sauri pambi ama horami se mana se hekna khra yaudre sina khamen parmudi palaktri sonusu leire sauri yamara mokhreda khong siga ising ata haijalakna lulu kadoino da ha ising iliro